Bisnupur District ke Nachou Mamang leikaida lamyan ba Hijam Irabot ki nau nasaba kolu ama ngarang CPI Manipur State Council ki hannagi Secretary L Sotinkumar na maikhum hangdokkhre thoramadu da hana Chief Secretary oiramba retired IAS onaba kisor CPI Manipur ki Assistant Secretary M Kumar NESDYA Club ki Thomi Singh amuko amadi Yukobit ki makok thongba Singh Empal ki Thomi Singh Sarkya ke thoram aduda L Sotinkumar na haike Manipur gi puwari da loktak mapan da leiriba Nachou khun asi ahal ibungong Irabot ka thanaba yadaba mafam amane mafam asi khunjasna sanjabung kanbaki wahauda mioi tare leikidabaki chawraba puwari leiri haike ing solisem ka jamapan kuntra marida matam dugi lengakna Purbanchal Pradesh semgani hairakpada ating bapi kibadu ngasigi orakliba thawong sing asiga yamna chanaba kaya amadi mahagna Narasingha dramada kumutki role lauraga hauro miya mikap thoklo awata lasi haba slogan kya ngasi fawba aikhoigi nakongda khonthang yegi haike ngasi isagi lamda narco terrorist na lan tauduna mioi lising yang kai hena refugee oina relief camp sing da leiri asigumba matam asa Nachou gi naha singa Irabot ki wakhalon bo ningsing duna mahaki tung induna chatpa matam oirak pagal loinana mita mama sadona ningsing ba si maram chai haike Rasanpur da leiba maitai sing Mori da leiba maitai sing Gangpokpi district ki area da leiba maitai kayama lanjen naraka relief camp ta refugee camp ta leiba gi mawong da ekhoi isane isagi iramda refugee da leiba singba punsi gi tangka maramaduna kangau da miyang gi punsi se Irabot na ningjeramba adu manglan apun ba manipur ama adu lere su no bi miyang gi punsi da ahong awon ba manaba kunayama borokna ba lepamba tawdang kaya singa do madu ngasidi mafam asida revolutionary sigi adum ba mitamama adum ba katho ba thona leiba ireisa singna dait ta magaloina Nachou da sum Irabot ki state sum hangdok pase masina leipaki ahong ba awon ba amadi apun bagi saktam sagat na bona ba paidagi maru ba